ꯑꯩꯒꯤ ꯅꯤꯡꯊꯧꯖꯝ ꯁꯁꯤꯀꯨꯃꯥꯔ ꯑꯩꯈꯣꯏ ꯗꯤꯄꯥꯔꯠꯃꯦꯟ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯑꯦꯁꯤꯁꯇꯦꯟ ꯄꯕ꯭ꯂꯤꯛ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯖꯕꯅꯤ ꯃꯁꯤ ꯐꯝꯃꯤꯕ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯨꯏꯔꯕꯒꯤ ꯃꯃꯥꯡꯗꯒꯤ ꯇꯥꯟꯕ ꯗꯤꯃꯥꯟꯗꯤ ꯑꯣꯏꯕ ꯑꯗꯨꯒ ꯑꯦꯅꯤ ꯂꯥꯛꯄ ꯃꯇꯝꯗꯨꯒꯤ ꯒꯣꯔꯃꯦꯟꯠꯅ ꯑꯩꯈꯣꯏꯗ ꯄꯤꯕꯤꯔꯝꯗꯕ ꯍꯥꯏꯇꯥꯔꯦ ꯈꯔꯗꯤ ꯄꯤ ꯑꯗꯨꯒ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯋꯥꯠꯄꯅ ꯍꯦꯟꯕ ꯍꯥꯏꯇꯥꯔꯦ ꯃꯌꯥꯝ ꯁꯦꯟꯇꯔꯒ ꯌꯦꯡꯅꯔꯨꯕꯗꯁꯨ 7 ꯄꯦ ꯍꯥꯏꯔꯁꯨ 7 ꯄꯦꯁꯤ ꯆꯞ ꯆꯥꯕꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣ ꯇꯧꯕꯤꯗꯕ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯋꯥꯠꯂꯒ ꯂꯩꯕ ꯑꯗꯩ ꯃꯌꯥꯝꯁꯨ ꯍꯦꯟꯅ ꯈꯪꯕꯤꯔꯦ ꯍꯧꯖꯤꯛꯀꯤ ꯇꯥꯡꯉꯤꯕ ꯄꯣꯠ ꯇꯥꯡꯉꯤꯕ ꯈꯨꯇꯥꯡ ꯂꯛꯇꯥꯡ ꯑꯗꯒꯤ ꯂꯣꯏꯅꯃꯛ ꯇꯥꯡꯗꯕ ꯂꯩꯇ꯭ꯔꯦꯀꯣ ꯑꯗ ꯑꯩꯈꯣꯏ ꯐꯪꯉꯤꯕ ꯇꯣꯂꯣꯞꯁꯤꯅ ꯑꯩꯈꯣꯏ ꯉꯥꯛꯇ ꯍꯤꯡꯕ ꯅꯠꯇꯦꯕ ꯋꯥꯔꯤ ꯁꯥꯔꯦ ꯑꯗꯨ ꯋꯥꯔꯤ ꯍꯧꯖꯤꯛ ꯐꯥꯎꯗꯤ ꯑꯦꯛꯖꯦꯛꯂꯤ ꯑꯐꯕ ꯐꯣꯟꯁꯨ ꯐꯪꯗ꯭ꯔꯤ ꯑꯗꯨꯒ ꯐꯪꯉꯣꯏ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯑꯩꯈꯣꯏ ꯇꯥꯟꯈꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯩꯅꯣꯁꯨ ꯇꯧꯔꯣꯏ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯃꯑꯣꯡꯗ ꯌꯥꯝ ꯏꯪꯅ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯙꯔꯅꯥ ꯐꯝꯗꯅ ꯄꯦꯟ ꯗꯥꯎꯟ ꯇꯧꯗꯅ ꯁꯤꯒꯤ ꯄꯣꯠꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯟꯗꯝꯗꯨ ꯐꯪꯗ꯭ꯔꯤꯐꯥꯎꯗꯤ ꯆꯪꯁꯤꯟꯒꯅꯤꯅ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯆꯪꯁꯤꯜꯂꯤꯅꯦꯕ ꯗꯤꯃꯥꯟꯁꯤ ꯑꯩꯈꯣꯏꯒꯤ 7 ꯄꯦꯗꯣ ꯆꯞ ꯆꯥꯅ ꯄꯤꯌꯨ ꯍꯥꯏꯕꯅꯤ ꯑꯁꯦꯡꯕꯗꯤ ꯑꯗꯣ ꯒꯣꯔꯃꯦꯟꯠꯅ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯗꯨꯃꯛꯇꯤ ꯈꯪꯗ꯭ꯔꯦꯀꯣ ꯆꯞ ꯆꯥꯅ ꯄꯤꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯄꯤꯕꯤꯌꯨ ꯑꯗꯒꯤ 8 ꯄꯦꯗꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ 8 ꯄꯦꯒꯤꯁꯨ ꯌꯥꯎꯕꯕꯨꯗꯤ ꯍꯌꯦꯡ ꯆꯠꯅꯔꯒꯗꯤ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯅꯣ ꯂꯥꯛꯑꯅꯤ ꯍꯥꯟꯅꯒꯤ 7 ꯄꯦꯗꯨꯕꯨ ꯑꯩꯈꯣꯏꯗ ꯄꯤꯗ꯭ꯔꯤ ꯑꯗꯨꯅ ꯄꯤꯗꯕꯅꯤꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯇꯦꯞꯁꯦ ꯍꯥꯟꯅꯒꯤꯁꯤꯃ ꯂꯣꯏꯁꯤꯜꯂꯒ 8 ꯄꯦꯒꯤꯁꯨ ꯂꯥꯛꯑꯒꯗꯤ ꯑꯩꯈꯣꯏ ꯆꯞ ꯃꯥꯟꯅꯩꯗꯅ ꯆꯞ ꯃꯥꯟꯅꯩꯗꯤ ꯑꯥꯗ ꯇꯧꯔꯤꯕ ꯏꯝꯄ꯭ꯂꯣꯏꯁꯨ ꯏꯝꯄ꯭ꯂꯣꯏꯅꯤ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯕꯏꯝꯄ꯭ꯂꯣꯏꯁꯨ ꯏꯝꯄ꯭ꯂꯣꯏꯅꯤ ꯃꯣꯏ ꯆꯥꯔꯤꯗꯣ ꯑꯩꯈꯣꯏꯁꯨ ꯆꯥꯔꯤꯅꯤ ꯅꯠꯇ꯭ꯔꯅꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠꯇꯨ ꯄꯤꯌꯨ ꯍꯥꯏꯕꯅꯦꯕ ꯄꯕ꯭ꯂꯤꯛꯇꯕꯨꯗꯤ ꯋꯥꯒꯅꯤ ꯄꯕ꯭ꯂꯤꯛꯇ ꯋꯥꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯌꯨꯝ ꯌꯧꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛꯅꯤ ꯑꯩꯈꯣꯏꯅ ꯁꯤꯗ ꯁꯥꯔꯚꯤꯁ ꯇꯧꯗꯨꯅ ꯂꯩꯔꯤꯁꯤ ꯄꯕ꯭ꯂꯤꯛꯀꯤ ꯁꯥꯔꯚꯦꯅꯦꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯁꯤ ꯑꯩꯈꯣꯏ ꯈꯪꯗꯕ ꯅꯠꯇꯦ ꯈꯪꯉꯤ ꯈꯪꯉꯒꯁꯨ ꯑꯩꯈꯣꯏꯒꯤ ꯔꯥꯏꯠ ꯇꯥꯟꯕꯗꯨꯗꯤ ꯌꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯐꯪꯉꯣꯏꯗꯕ ꯄꯣꯠꯇꯨ ꯄꯤꯌꯨ ꯍꯥꯏꯕ ꯅꯠꯇꯦꯕ ꯐꯪꯐꯝ ꯊꯣꯛꯄ ꯄꯣꯠꯇꯨ ꯄꯤꯕꯤꯌꯨꯅ ꯍꯥꯏꯖꯕꯅꯦꯕ ꯑꯗꯨꯐꯥꯎꯗꯤ ꯄꯤꯕꯤꯕ ꯌꯥꯏꯅ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯁꯦ ꯑꯗꯨꯒ ꯌꯥꯝ ꯍꯦꯟꯅ ꯄꯕ꯭ꯂꯤꯛꯇ ꯑꯀꯥꯏꯕ ꯑꯗꯩ ꯄꯕ꯭ꯂꯤꯛꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯇꯧꯁꯨ ꯇꯧꯔꯣꯏ ꯇꯧꯁꯨ ꯇꯧꯅꯤꯡꯗꯦ ꯄ꯭ꯂꯥꯅꯤꯡꯒꯤ ꯅꯠꯇꯦ ꯁꯤ ꯑꯩꯈꯣꯏ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯥꯗ ꯇꯧꯕ ꯑꯩ ꯍꯥꯏꯖꯩꯅ ꯁꯤꯒꯤ ꯐꯦꯗꯔꯦꯁꯟꯒꯤ ꯃꯈꯥꯗ ꯇꯧꯕꯁꯦ ꯁꯤꯒꯤ ꯃꯔꯤꯁꯤꯅ ꯈꯛꯇꯪ ꯑꯗꯨꯝ ꯑꯣꯏꯔꯕ꯭ꯔꯥ ꯃꯣꯏꯒꯤꯗ 10 ꯁꯨꯕꯁꯤꯗ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯑꯩꯈꯣꯏꯅ ꯃꯔꯤꯗꯨ ꯈꯪꯒꯠꯄꯅꯤ ꯍꯥꯏꯗꯤ ꯈꯔ ꯃꯔꯨ ꯑꯣꯏꯕ ꯃꯔꯤꯗꯨ ꯈꯪꯒꯠꯆꯕ ꯍꯥꯏꯇꯥꯔꯦ ꯐꯦꯗꯔꯦꯁꯟꯅ ꯇꯥꯟꯕ ꯍꯧꯖꯤꯛꯀꯤ ꯆꯠꯇꯔꯣꯞ ꯗꯤꯃꯥꯟꯁꯦ ꯃꯃꯥꯡꯗꯁꯨ ꯇꯥꯟꯕ ꯋꯥꯏꯁꯟ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯁꯋꯥꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯕꯁꯦ ꯃꯁꯤꯅ ꯄ꯭ꯔꯖꯥꯗ ꯈꯨꯗꯣꯡꯆꯥꯗꯦꯁꯤ ꯌꯥꯝꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯑꯣꯡꯁꯤꯗ ꯇꯧꯕꯤꯕ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯁ꯭ꯇ꯭ꯔꯥꯏꯛꯁꯦ ꯃꯁꯤꯅ ꯐꯨꯜꯐꯤꯜ ꯇꯧꯒꯅꯤ ꯈꯟꯕꯤꯕ꯭ꯔꯣ ꯁꯤꯕꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯨꯒꯤ ꯒꯣꯔꯃꯦꯟꯅꯁꯨ ꯄꯕ꯭ꯂꯤꯛꯇ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯝꯄ꯭ꯂꯣꯏꯁꯤꯡꯁꯤꯅ ꯇꯧꯕ ꯃꯇꯝꯗ ꯄꯕ꯭ꯂꯤꯛꯅ ꯁꯨꯃꯥꯏꯅ ꯋꯥꯏ ꯍꯥꯏꯕꯁꯦ ꯒꯣꯔꯃꯦꯟꯅꯁꯨ ꯈꯔ ꯈꯪꯕꯤꯕ ꯆꯨꯝꯕ꯭ꯔꯥꯅ ꯈꯜꯂꯦꯕ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯉꯦꯅ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯄꯣꯠꯇꯨ ꯇꯧꯔꯛꯇꯕ ꯇꯨꯃꯤꯟꯅ ꯂꯩꯔꯒꯗꯤ ꯄꯣꯠꯁꯦ ꯃꯣꯏ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯚꯥꯞ ꯑꯃ ꯁꯨꯝ ꯂꯩꯈ꯭ꯔꯦꯕ ꯑꯗꯨꯅ ꯈꯤꯇꯪ ꯑꯩꯈꯣꯏꯁꯨ ꯄꯕ꯭ꯂꯤꯛꯀꯤꯁꯨ ꯌꯦꯡꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯁꯥꯔꯚꯦꯟꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯤꯡꯕꯒꯤ ꯔꯥꯏꯠꯁꯨ ꯑꯩꯈꯣꯏ ꯇꯥꯟꯗꯕꯗꯤ ꯌꯥꯗꯦꯗꯅ ꯁꯤꯁꯋꯥꯏ ꯁ꯭ꯇ꯭ꯔꯥꯏꯛ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯣꯜꯇꯔꯅꯦꯇꯤꯚ ꯋꯦ ꯑꯣꯐ ꯁ꯭ꯇ꯭ꯔꯥꯏꯛ ꯂꯩꯕꯤꯗꯕ꯭ꯔꯥ ꯁꯤ ꯅꯠꯇꯕ ꯇꯧꯔꯨꯔꯦꯀꯣ ꯃꯃꯥꯡꯗ ꯃꯌꯥꯝ ꯁꯨꯝ ꯈꯪꯕꯤꯔꯝꯒꯅꯤ ꯈꯔ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯗꯕ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣ खितंग कन्सनद्रगदी ओइदब्रान आइगी वाखनिको ओइदब्राना खनबा अदा तंग स्माइनगा तौरगा याबिरकद्रा कायना थाजबगी कइनो तौबने पब्लिक त कोई यामेना कइनो तौंदे तौसु तौरोय तबमजु थोकते कोई पब्लिक सर्वेंट नि अदना यारिङै कोई पब्लिक की कइनो तौदनबदी होनजगे गवर्नमेंट सु मसिगिजे खजितंग खंदबिबा सुमब्राना खल्ले